ꯑꯁ ꯄꯨꯡꯈꯥꯏ ꯑꯃ ꯍꯥꯏꯕꯁꯦ ꯃꯤꯅꯤꯠ 30ꯅ ꯁꯥꯏꯀꯣ ꯑꯩꯅ ꯉꯥꯏꯕ ꯇꯥꯔꯤꯕꯁꯦ ꯄꯨꯡꯈꯥꯏ ꯑꯃꯅꯤꯀꯣ ꯌꯥꯝ ꯊꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯃꯥꯅ ꯑꯩꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯈꯟꯗꯤ ꯈꯟꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯕꯗꯤ ꯈꯔ ꯐꯒꯗꯕ ꯑꯗꯨꯁꯨ ꯇꯧꯍꯧꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯤꯅ ꯗꯪ ꯆꯣꯡꯂꯤꯕꯁꯤꯅ ꯆꯣꯡꯕꯒꯤ ꯆꯥꯡꯁꯤꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯁꯤꯅ ꯇꯥꯛꯄꯗꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯏꯗ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥ ꯀꯨꯕꯦꯔꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ ꯏꯆꯥ ꯊꯥꯅꯤꯜ ꯀꯩꯗꯧꯔꯕꯒꯦꯅꯦ ꯏꯆꯥꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯤ ꯏꯆꯥꯕꯨ ꯍꯦꯂꯣꯏꯒ ꯑꯣꯛꯅꯔꯨꯔꯕꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯦꯂꯣꯏ ꯂꯩ ꯒꯥꯏꯅ ꯍꯥꯏꯅꯕ ꯑꯆꯧꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯃꯈꯣꯡꯗꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯔꯒ ꯆꯠꯂꯨꯕ꯭ꯔꯣ ꯄꯥꯕ ꯑꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯛꯅꯕ ꯅꯠꯆꯗꯦ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯄꯥꯕ ꯅꯆꯥꯒꯤꯗꯤ ꯌꯥꯝ ꯂꯨꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯑꯣꯏꯔꯤꯌꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯊꯣꯏꯆꯥꯅ ꯀꯣꯜ ꯇꯧꯔꯛꯀꯗꯕ ꯑꯃ ꯂꯩꯕ ꯃꯤꯅꯤꯠ ꯈꯔ ꯈꯛꯇ ꯉꯥꯏꯔꯦꯅ ꯃꯗꯨꯒꯤ ꯑꯁꯨꯝ ꯉꯥꯏꯔꯝꯕꯅꯤꯗ ꯏꯍꯦ ꯑꯩꯗꯤ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯨꯔꯦꯗꯅ ꯍꯣ ꯐꯔꯦ ꯉꯥꯏꯔꯣ ꯆꯥꯛꯅ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯆꯥꯔꯣꯀꯣ ꯑꯩꯗꯤꯅꯦ ꯊꯣꯏꯁꯥꯅ ꯏꯝꯐꯥꯜꯗ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯑꯩꯅ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯇꯣꯝꯕ ꯍꯣꯏꯗ ꯍꯥꯏꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯌꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯊꯝꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯊꯟꯇꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯇꯣꯞꯄ ꯂꯥꯡ ꯐꯥꯡ ꯋꯥꯈꯜ ꯈꯟꯕꯁꯨ ꯌꯥꯗꯦꯀꯣ ꯏꯆꯥ ꯊꯥꯅꯤꯜ ꯀꯧꯕ ꯆꯠꯈ꯭ꯔꯒ ꯃꯣꯏꯕꯥꯅ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯏꯆꯥꯗꯣ ꯔꯣꯃꯥꯟꯁꯇ ꯇꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯃꯤꯅꯤꯠ 30 ꯈꯛ ꯉꯥꯏꯕꯗ ꯏꯆꯥꯗꯣ ꯌꯥꯝ ꯋꯥꯍꯧꯔꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯣꯛꯇꯅꯅꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏꯕꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯤ ꯍꯥꯏꯒꯦ ꯏꯆꯥ ꯊꯥꯅꯤꯜꯅ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯃꯧ ꯑꯁꯤꯗꯤꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯈꯨꯠꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯕꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯏꯆꯥꯅꯨꯄꯥꯅꯁꯨ ꯄꯥꯝꯗꯦꯀꯣ ꯑꯔꯦꯝꯕꯗ ꯋꯥ ꯃꯥꯡꯅꯕ ꯁꯤꯟꯒꯅꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯅꯒ ꯄꯥꯝꯖꯕ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯅꯔꯤꯕꯔꯣ ꯍꯥꯏꯕ ꯅꯍꯥꯛꯁꯨ ꯈꯜꯂꯨꯅꯦ ꯅꯠꯇꯦꯅꯦ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯣꯠ ꯃꯥꯟꯅꯗ꯭ꯔꯕ ꯅꯨꯡꯁꯤꯅꯗ꯭ꯔꯕ ꯑꯣꯏꯔꯒ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕ ꯏꯁꯤꯡꯒ ꯊꯥꯎꯒ ꯀꯩꯗꯧꯅꯨꯡꯗ ꯐꯖꯔꯕ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯂꯕꯁꯨ ꯄꯣꯁꯛ ꯑꯅꯤꯁꯦ ꯇꯤꯟꯅꯧ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥ ꯅꯪ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯕ ꯐꯩꯀꯣ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯆꯥꯛꯇꯨꯝ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯆꯥꯅꯨꯄꯥꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯥꯏꯕꯅꯤ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ ꯃꯣꯏꯕꯥꯒꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤꯗꯤ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯧ ꯑꯣꯏꯕ ꯒꯥꯏꯗꯤ ꯄꯥꯝꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦꯍꯦ ꯁꯈꯤ ꯑꯃꯗꯤ ꯀꯨꯕꯦꯔꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯣꯏꯁꯥꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯇꯨꯅ ꯊꯥꯅꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯦꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯉꯁꯥꯏ ꯍꯦꯔꯣ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯀꯣꯜ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯇꯝꯃꯤ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯀꯣꯆꯤꯡ ꯑꯃ ꯌꯥꯎꯕ ꯆꯠꯂꯨꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯤꯁꯤꯞ ꯇꯧꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯝꯕꯅꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯁꯣꯝꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯤꯕꯔꯣ ꯀꯨꯏꯔꯦ ꯑꯩꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯁꯣꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯋꯥꯡꯂꯕ ꯆꯦꯛꯄꯜ ꯑꯃ ꯈꯥꯒꯠꯂꯒ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯉꯁꯤꯗꯤ ꯁꯣꯝꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯇꯕꯨ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯂꯒ ꯑꯩ ꯀꯣꯜ ꯇꯧꯖꯔꯛꯄꯅꯤ ꯍꯣ ꯈꯪꯖꯔꯦ ꯃꯤꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯕ ꯑꯩꯕꯨ ꯌꯥꯝ ꯈꯪꯗꯕꯤꯒꯤ ꯇꯥꯏꯞꯇ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯍꯥꯛꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯌꯥꯝ ꯂꯦꯝꯕꯒ ꯁꯥꯗꯨꯅ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ
ꯑꯩꯅ ꯃꯤꯔꯝꯁꯤꯗ ꯂꯩꯔꯤꯁꯦ ꯆꯍꯤ 3 ꯍꯦꯜꯂꯕꯅꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯗꯥ ꯊꯥꯅꯤꯟꯅ ꯀꯣꯜꯒ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯥꯏꯔꯖꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯁꯨ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯁꯤꯗꯕꯨ ꯀꯔꯝꯅ ꯅꯈꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯌꯨꯝꯗꯨꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯣꯏꯅꯣꯕ ꯑꯃꯔꯣꯝꯗ ꯅꯨꯄꯤ ꯑꯩꯅ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯀꯔꯝꯅ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯣ ꯗꯥꯁꯨ ꯈꯜꯂꯨꯅꯦ ꯑꯩꯅ ꯁꯥꯡꯂꯕ ꯆꯍꯤ 3 ꯑꯁꯤꯗ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯗꯗꯥꯗ ꯀꯣꯜ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯈꯤꯕꯗꯤ ꯂꯩꯇꯦꯀꯣ ꯑꯃꯈꯛꯇꯤ ꯂꯩꯖꯩ ꯃꯥꯗꯤ ꯑꯇꯣꯞꯄ ꯃꯤꯔꯝꯗ ꯂꯩ ꯍꯧꯖꯤꯛꯅ ꯌꯥꯝ ꯅꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯏ ꯊꯣꯏꯁꯥ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄ ꯇꯝꯂꯁꯤ ꯃꯗꯨ ꯅꯪ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯕꯨꯛꯇꯤ ꯌꯥꯝ ꯐꯠꯇꯕ ꯖꯥꯠꯅꯤ ꯏꯪꯒꯤꯠ ꯑꯃꯠꯇꯁꯨ ꯄꯤꯔꯝꯃꯨ ꯅꯪꯁꯨ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯍꯥꯏꯕꯁꯦ ꯂꯥꯟꯗꯤ ꯂꯥꯟꯗ꯭ꯔꯣ ꯌꯥꯔꯦ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ ꯅꯨꯄꯤꯅ ꯀꯔꯝꯕ ꯀꯥꯟꯗ ꯔꯣꯃꯥꯟꯁꯁꯦ ꯍꯧꯅꯒꯦ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯁꯕꯖꯦꯛ ꯑꯁꯤꯗ ꯅꯨꯄꯥ ꯅꯈꯣꯏꯅ ꯍꯥꯟꯅ ꯂꯣꯏꯅ ꯀꯥꯏꯍꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯧꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯩꯁꯦ ꯌꯥꯝ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯕꯔꯣ ꯇꯥꯁꯨ ꯇꯥꯔꯤꯕꯗꯨꯅꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯃꯥꯡꯗ ꯆꯩꯊꯔꯤꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕ ꯅꯍꯥꯛ ꯅꯣꯡꯃꯇ ꯍꯪꯈꯤꯕꯔꯣ ꯈꯟꯈꯤꯕꯔꯣ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯂꯥꯛꯇꯨꯅ ꯍꯪꯈꯤꯕ ꯌꯥꯎꯕ꯭ꯔꯣ ꯍꯥꯏꯕ ꯃꯗꯨꯁꯨ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤꯅꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯅꯦ ꯁꯨꯡꯂꯥꯛ ꯂꯥꯛꯄ ꯄꯥꯝꯗ꯭ꯔꯕꯅꯤ ꯀꯞꯂꯒꯅꯨ ꯇꯣꯛꯂꯣꯁꯦ ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏꯕ ꯊꯃꯣꯏꯒꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯒꯦ ꯇꯧꯋꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯇꯣꯏꯅꯣ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯁꯦ ꯁꯣꯝꯅ ꯀꯥꯎꯕꯤꯒꯅꯨ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯖꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯅꯪꯅ ꯌꯨꯝꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏ ꯄꯥꯕꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯏꯀꯥꯏꯖꯩꯌꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯅꯨꯀꯣ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯕꯒꯥꯏꯁꯦ ꯇꯟꯕꯨ ꯇꯜꯂꯦꯗ ꯆꯍꯤ 30 ꯐꯥꯎꯕꯗꯤ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯌꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯍꯤ ꯑꯁꯤ ꯆꯍꯤ 5 ꯁꯨꯔꯕꯅꯤ ꯆꯍꯤ 5 ꯐꯥꯎꯕꯗꯤ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯌꯦ ꯑꯃꯔꯣꯝꯗ ꯅꯣꯏꯒꯤ ꯃꯥꯗꯔꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯇꯜꯂꯤꯕꯁꯦ ꯑꯩꯁꯦ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯗꯨꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕꯁꯦ ꯍꯣꯏꯗ ꯍꯧꯖꯤꯛ ꯍꯣꯔꯦꯜꯒꯤ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯗ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯣꯝꯁꯦ ꯃꯃꯧ ꯌꯥꯝ ꯑꯣꯏꯕ ꯄꯥꯝꯖꯕꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯃꯥꯒ ꯅꯪꯒ ꯂꯩꯃꯤꯟꯅꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯍꯜ ꯑꯁꯨꯝ ꯑꯣꯏꯔꯛꯀꯅꯤ ꯑꯃꯗꯤ ꯃꯇꯝꯅ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯃꯣꯂꯥꯡ ꯑꯃꯈꯛꯇꯗ ꯈꯪꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯃꯇꯝꯗ ꯆꯪꯂꯤꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯈꯛꯇꯅꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯦ ꯐꯔꯦ ꯅꯍꯥꯛꯁꯨ ꯋꯥꯔꯝꯂꯒꯅꯤ ꯄꯣꯊꯥꯖꯔꯣ ꯑꯩ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯇꯩ ꯃꯇꯝꯗꯗꯤ ꯁ꯭ꯇꯗꯤꯗ ꯑꯀꯥꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯣꯏ ꯑꯗꯨꯅ ꯐꯔꯦ ꯑꯩꯁꯨ ꯁ꯭ꯇꯗꯤ ꯇꯧꯔꯤꯕꯅꯤꯅ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯑꯦꯅꯤꯋꯦ ꯒꯨꯗ ꯅꯥꯏꯠ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤꯀꯣ ꯌꯥꯗꯦꯀꯣ ꯅꯍꯥꯟꯈꯩꯗꯤ ꯑꯩꯉꯣꯟꯗꯒ ꯑꯃꯠꯇ ꯁꯦꯡꯅ ꯍꯥꯏꯗꯦꯀꯣ ꯕꯦꯝꯃ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯦ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯁꯥꯡꯂꯕ ꯆꯍꯤ 3 ꯑꯁꯤ ꯂꯩꯔꯛꯄꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯈꯜꯒꯁꯦ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤꯕꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯏꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅꯗꯤ ꯑꯩꯁꯦ ꯌꯨꯝꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ
Masigi wakaldani aina matha yam saribase. Adugibu kaino yam laibadubu angang ama yaukhraga marai adum kaukhrani sahi amatang khangdaga loire kaino. Mamau nupi nungsidrabasu masudi yam nungsi hainabani aikhoi imanabi amasu nangisiga sap manai mahak sahi amadi yam wana khangki hai masagado mayang kangthrik hek kangkhai khangbani hai aduga masunupa ama yaukhibadagi loina kaukhre haibani louribadi nahaki nupaduna yam nungsibiba minungsi amaga loinana loinabiba nupi oibigi awaba khangbiba adu tanida nupi aikhoina darkar lairibase manembongna sauge haina saurabada sahi ama mangai adudagi asum kaukhragani nupi oibi aikhoina da landraga loire aseng basumba haibadudi mamaithangda loina adum laksagani oidaba ngangba phattaba thabak tauba dharma laitaba thabak tauba singdine poloidane adum marai chatharakani tungi lambida mahake lepinaba kanamta lairoi nupi aikhoinane manempok adubu okhaiduna naikhaiduna awaba cheitheng pibiraba madugi khulang laman oina aikhoigi imausingna amuk aikhoida taurakani khoba khunamni gaina ahallamasingna hainabaduni ibe manangdi yamna khangamina mauga oiduna hana yum palurabo haisibu aidi nahan makai khangbo khanglude yum panbegi oja sidi ita ibe mada loina leiramledana hingsabi aisu aigi friend circle singadudagi loina khangbanida aigi friend ayamba loina yum pankhre haiba aikhoigi oiba WhatsApp group ama lei group aduda awa nungai loina share taunaduna pau phaunabadagi makhoidagi knowledge ayamba phangbanida is aibu yum panbigi taita Mama isanopana pamjariba school asi ayamba saba khotpa loina loirabani lagliba December gi tha asida sangaraga mathang sahi January gi thadagi session haurage haina khali mama nangi saitagi kari hainingba leibage moiba aigidi hainingai kemta leitiye isana pamjaba sinpham asida mai pangna changsinba adu khaktani aina pamjaribase o fare school asigi oja oinaba awatpa khara leibadu khabarda haptuna kaukhrabani haujik pinariba oja singi thagi salary asidagi aikoi school gina salary hena piba pami haina isanupana hairi aisu isage pamba asimadi pami aikhoine school linkhatlibase sel kharagidamak khallaga linkhatpa haibududi pamde school asidagi matik chaba mahairoi kaya puthoktuna maikai asidagi tungi khallaga aikhoi thabak tawba darkar tari yamna hongba rate amada school kam boarding chalaiduna lamdam asida sotharaduna lehoragadaba angangsingbu matik chaba misak amamam ohenba haibase isanupagi pamjaba wakhaloni maramaduna isana pamjariba simpham asida nang ai changduna honaminasiko itaw ngarang numidangdi tumbaga amata yade aina call tawramdrabadi mahak atopa khangnarambasu yari adubu isorna hek insilakpa haibaduni thoisadu aingonda saubu saurida nahan makai pau phauraktabagi yam wana khanglamba janidana aina haire itawna yaba kauba leite adubu yamna nungaire itawna adumaina wakhal nungaina leiba gaido uraga aikhoisu imanaba amoina nungaijaba phawi ado atai lairi nakhoi school gi oja khara awatpa logne haibadu aikhoigi inegi masanupi ama leye mahak master loiduna mahak atopa school amada oja oiduna yauri yaragati itawna nakhoigi school atuda amakatang hapchen biudana mahak lairik takpa yam haibani yumdasu ayuk numidangda base kaya thokna tuition tawduna lairibani na itaw gibu aina mateng karigi panglidoribano angang adugi biodata aigi WhatsApp ta thajilo haikro
ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯒꯅꯤ ꯀꯩꯅꯣ ꯑꯩꯅ ꯊꯣꯏꯁꯥꯗ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯈꯣꯏꯗ ꯃꯃꯧ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯇꯝꯕ ꯑꯗꯨꯒ ꯃꯥꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯍꯤ 5ꯗꯤ ꯂꯩꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯆꯍꯤ 5 ꯂꯩꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯅꯨꯄꯤꯅ ꯆꯍꯤ 30 ꯐꯥꯎꯕꯗꯤ ꯂꯩꯕ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯆꯍꯤ 35ꯒ ꯁꯨꯖꯤꯟꯈ꯭ꯔꯕꯗꯤꯅꯦ ꯅꯃꯤꯠꯇ ꯅꯆꯥꯒꯗꯣ ꯎꯕ ꯐꯪꯂꯣꯏꯀꯣ ꯃꯁꯤꯃꯗꯤ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕ ꯋꯦꯗꯔ ꯀ꯭ꯂꯥꯏꯃꯦꯠ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ ꯑꯃꯗꯤ ꯅꯨꯄꯥ ꯅꯍꯥ ꯀꯌꯥꯅ ꯇꯂꯕ ꯈꯩꯅꯤ ꯆꯨꯔꯨꯞ ꯃꯇꯝ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯣꯃꯣꯖꯝ ꯁꯦꯜ ꯑꯁꯤ ꯁꯤꯊꯈꯤꯗꯨꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯦꯛ ꯈꯟꯖꯤꯜꯂꯨꯕꯗ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯋꯥꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯅꯣꯡꯃꯗ ꯆꯥꯔꯤꯕ ꯇꯂꯕ ꯄꯦꯀꯦꯠ ꯑꯁꯦ 2-3ꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯏꯇꯥꯎꯕꯨꯗꯤ ꯀꯩꯝꯇ ꯆꯥꯕ ꯊꯛꯄ ꯇꯧꯗꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯊꯥ ꯁꯨꯔꯛꯄꯗ ꯑꯗꯨꯝ ꯑꯣꯏꯖꯈ꯭ꯔꯒꯅꯤ ꯋꯥꯕꯣꯕ ꯑꯗꯨꯗꯒꯤ ꯃꯄꯥ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜꯒꯗꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯤ ꯋꯥꯔꯤꯗꯤ ꯂꯣꯏꯔꯦꯍꯦ ꯅꯨꯄꯤ ꯐꯥꯎꯕ ꯊꯤꯁꯨ ꯊꯤꯗ꯭ꯔꯤ ꯋꯥꯔꯤꯗꯤ ꯌꯧꯈ꯭ꯔꯦꯅꯦ ꯏꯇꯥꯎꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯁꯈꯤꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯅꯣꯡꯃ ꯆꯠꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯒ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯑꯩꯗꯤ ꯏꯃꯧ ꯅꯨꯄꯤꯗꯨꯝ ꯑꯣꯏꯕ ꯄꯥꯝꯖꯈ꯭ꯔꯦꯗ ꯍꯩꯁ ꯑꯩ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯣ ꯃꯤꯁ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨꯕ ꯑꯩ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯃꯦꯗꯥꯝ ꯑꯩ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔꯒꯤ ꯃꯃꯥꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯁꯈꯤ ꯀꯧꯏ ꯃꯤꯁꯀꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯏꯃꯥ ꯄꯥꯕꯗꯤ ꯁꯨꯅ ꯂꯩꯔꯤꯕꯔꯥ ꯀꯔꯤ ꯁꯕꯖꯦꯛꯅꯣ ꯃꯤꯁꯅ ꯇꯥꯛꯂꯤꯕꯁꯤꯅ ꯃꯦꯗꯥꯝ ꯑꯩꯒꯤ ꯃꯤꯡ ꯔꯤꯌꯥ ꯀꯧꯖꯩ ꯑꯩ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅꯤ ꯏꯃꯥ ꯄꯥꯕ ꯂꯣꯏꯅ ꯁꯨꯅ ꯂꯩꯖꯔꯤꯌꯦ ꯑꯩꯅ ꯌꯨꯝꯗꯨꯗ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯩꯅ ꯔꯥꯏꯝꯁꯀꯤ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯖꯕꯅꯤ ꯃꯦꯗꯥꯝ ꯏꯆꯥ ꯃꯤꯁꯇꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯅ ꯇꯥꯏ ꯅꯈꯣꯏꯒꯤ ꯕꯕꯥꯗꯨꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯃꯃꯥ ꯍꯣꯏꯅ ꯀꯔꯤ ꯁꯤꯟꯐꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯒꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔ ꯑꯗꯨ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯃꯆꯥ ꯑꯃ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯤꯇꯤꯌꯔ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯒꯣꯁꯔꯤ ꯗꯨꯀꯥꯟ ꯑꯃ ꯇꯧꯖꯔꯒ ꯃꯇꯝ ꯂꯦꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯂꯩꯔꯤꯌꯦ ꯏꯃꯥꯁꯨ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯍꯣꯠꯅꯒꯗꯕꯅꯤ ꯑꯔꯦꯝꯕꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯗꯨꯀꯥꯟ ꯐꯝꯕ ꯍꯥꯏꯕꯁꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯁꯥꯔꯅ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯣꯡꯃ ꯀꯣꯏꯊꯣꯔꯛꯑꯣ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯃꯤꯔꯣꯜꯒ kaya ꯂꯩꯖꯗꯦ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯩꯒꯅꯦ ꯃꯤꯁꯀꯅꯦ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩꯕꯅꯤꯀꯣ ꯍꯣꯏ ꯃꯦꯗꯥꯝ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯩ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯆꯪꯖꯔꯨꯈꯤꯒꯦ ꯃꯦꯗꯥꯝ ꯍꯩꯁ ꯀꯔꯤ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯅꯣ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯒ ꯄꯦꯔꯦꯟꯁꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯌꯥꯎꯕꯒ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯂꯤ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤꯗꯤ ꯅꯨꯄꯤ ꯌꯥꯎꯖꯗꯕꯅꯤꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯤꯕ ꯖꯥꯠꯂꯥ ꯍꯣꯏꯗ ꯅꯣꯡꯃ ꯀꯣꯏꯊꯣꯛꯂꯨꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯀꯩꯗꯧꯔꯦ ꯕꯣꯏꯇꯣꯟ ꯅꯪꯗꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒꯦ ꯍꯥꯏꯔꯣꯗꯅ ꯃꯤꯁꯇ ꯃꯤꯁ ꯑꯩꯗꯤꯅꯦ ꯃꯤꯁ ꯂꯥꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯤꯁꯇꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯂꯥꯛꯇꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤꯕ ꯃꯔꯝꯗꯤ ꯃꯤꯁꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯅ ꯌꯥꯝꯅ ꯉꯥꯎꯖꯩꯌꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯃꯤꯁꯅ ꯇꯥꯛꯄ ꯄꯔꯥꯁꯤꯡꯁꯨ ꯑꯩꯗꯤ ꯂꯣꯏꯅ ꯐꯥꯏ ꯑꯗꯣ ꯃꯤꯁ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯂꯥꯛꯇ꯭ꯔꯤꯕꯗꯣ ꯑꯩ ꯃꯤꯁ ꯂꯥꯛꯇꯕꯒꯤ ꯌꯥꯝ ꯀꯞꯅꯤꯡꯂꯤꯕ ꯕꯣꯏꯇꯣꯟꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯒꯅꯦ
ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ. ꯃꯤꯁꯇꯤꯅꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯁꯦ ꯑꯩꯗꯤꯅꯦ ꯇꯤꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯗꯨꯅꯅꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯒꯗꯕꯅꯤꯀꯣ. ꯃꯤꯁꯅꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ, ꯀꯞꯄ ꯌꯥꯗꯦꯀꯣ. ꯆꯪꯉꯣ ꯅꯪꯒꯤ ꯀ꯭ꯂꯥꯁꯇ. ꯑꯁꯨꯝꯅ ꯃꯤꯁ ꯔꯤꯌꯥꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯃꯥꯒꯤ ꯕꯦꯁ ꯑꯣꯐ ꯂꯦꯚꯦꯜꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯁꯈꯤꯅ ꯃꯤꯁ ꯔꯤꯌꯥꯕꯨ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯕ ꯀꯨꯕꯦꯔꯗ ꯀꯟꯅ ꯇꯛꯁꯤꯜꯂꯝꯃꯤ. ꯍꯣ ꯃꯣꯏꯕꯥ, ꯋꯥ ꯑꯃꯇ ꯇꯥꯟꯅꯁꯦꯕ. ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ. ꯃꯃꯥ ꯅꯪꯅ ꯈꯣꯟꯖꯦꯜꯒ ꯇꯞꯊꯔꯒ ꯀꯦ ꯅꯧꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯁꯦ ꯑꯩꯗꯤ ꯄꯥꯈꯠꯂꯤꯅꯦꯍꯦ. ꯀꯔꯤꯅꯣ ꯍꯥꯏꯔꯣ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯤ. ꯁꯠ ꯍꯥꯏꯔꯣꯗꯅ, ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ. ꯃꯣꯏꯕꯥ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯗꯨꯗꯅꯦ ꯔꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯋꯦ. ꯃꯁꯛ ꯌꯥꯝ ꯐꯖꯩ. ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯣꯏꯅ ꯂꯩꯔꯤ. ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅꯤ ꯍꯥꯏꯌꯦ. ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯔꯦ. ꯑꯩꯗꯤ ꯏꯃꯧ ꯅꯨꯄꯤꯗꯨꯝ ꯑꯣꯏꯊꯣꯛꯂꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯔꯤꯌꯦ. ꯑꯗꯨꯗ ꯃꯣꯏꯕꯥꯒꯤ ꯃꯣꯠ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯖꯔꯤꯕ. ꯃꯣꯏꯕꯥꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯌꯦ. ꯑꯗꯨꯒꯤ ꯍꯥꯏꯒꯦꯅ ꯃꯣꯏꯕꯥꯗ ꯇꯧꯕꯅꯤꯗ. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯀꯩꯅꯣꯝ ꯇꯧꯔꯗꯕꯅꯤ ꯍꯥꯏꯗꯣ ꯍꯦꯛ ꯆꯨꯝꯃꯤꯍꯦ. ꯃꯃꯥ ꯅꯪꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯅꯕ ꯇꯥꯛꯄꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯦꯅꯦꯀꯣ. ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯍꯦꯛ ꯀꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯈꯪꯗꯣꯛꯂꯒ ꯅꯨꯄꯤ ꯍꯥꯏꯕ ꯇꯧꯕ ꯌꯥꯏ. ꯅꯆꯥꯒ ꯈꯪꯅꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ, ꯃꯔꯝꯆꯠ ꯆꯨꯝꯗꯕ, ꯏꯁꯝ ꯁꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯑꯣꯛꯇꯕꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯀꯥꯏꯅꯍꯟꯕ, ꯈꯥꯏꯗꯣꯛꯅꯍꯟꯕꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯏꯆꯥꯅꯨꯄꯥꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯔꯒ ꯌꯥꯝ ꯆꯤꯡ ꯂꯦꯝꯕ ꯃꯑꯣꯡ ꯑꯃꯗ ꯗꯤꯁꯀꯁ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯈꯟꯅꯁꯤ. ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨ ꯈꯨꯠ ꯊꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯥꯛꯂꯕ, ꯅꯨꯄꯤ ꯑꯗꯨꯅ ꯂꯝꯆꯠ ꯐꯖꯔꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯔꯕ, ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯕ ꯌꯥꯒꯗꯕ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯍꯦꯛꯇ ꯌꯥꯔꯦ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯄꯨꯄꯥꯡ ꯁꯨꯕ ꯁꯨꯗꯕ, ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯟꯗꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ. ꯑꯇꯩ ꯂꯩꯔꯤ, ꯊꯣꯏꯆꯥ ꯑꯗꯨ SBIꯒꯤ ꯑꯦꯛꯖꯥꯝ ꯊꯥꯏ ꯍꯥꯏꯕꯅꯤ. ꯁꯦꯂꯦꯛꯁꯟꯁꯨ ꯐꯪꯈ꯭ꯔꯕꯅꯤ. ꯃꯤ ꯃꯆꯥꯗꯤ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ SBIꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯗꯨꯅ ꯊꯕꯛ ꯄꯨꯕ ꯍꯧꯈ꯭ꯔꯒꯅꯤ. ꯃꯃꯥ, ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯕꯤꯔꯣ ꯀꯩꯗꯧꯔꯕꯒꯦ? ꯅꯆꯥꯅꯨꯄꯥꯗꯣ ꯃꯥꯒ ꯔꯤꯂꯦꯁꯟ ꯐꯖꯅ ꯂꯩꯔꯤꯕꯅꯤ. ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯅ ꯐꯒꯅꯤ. ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯑꯗꯨꯁꯨ ꯏꯝꯐꯥꯜꯗ ꯇꯥꯒꯅꯤ ꯍꯥꯏꯕꯅꯤ. ꯏꯝꯐꯥꯜꯗ ꯍꯦꯛ ꯊꯣꯔꯛꯄꯒꯅꯦ ꯌꯨꯝꯁꯤꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯥꯏꯕ ꯆꯠꯇꯣꯔꯤꯕꯅꯤꯀꯣ. ꯑꯩ ꯃꯇꯝ ꯉꯥꯏꯔꯤꯕꯅꯤ. ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨ ꯐꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯝꯗꯕꯅꯤꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥ ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯁꯤꯀꯣ. ꯑꯃꯔꯣꯝꯗ ꯊꯣꯏꯆꯥꯕꯨ ꯊꯕꯛ ꯇꯧꯔꯦ, ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ. ꯏꯆꯥꯅꯨꯄꯥꯁꯦ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯀꯌꯥꯝ ꯋꯥꯈꯤ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ? ꯆꯥꯛ ꯐꯥꯎꯕ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯔꯕꯗ ꯃꯄꯥ ꯑꯩꯅ ꯆꯥꯛ ꯏꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯀꯥꯎꯁꯤꯟꯅꯒꯅꯨ. ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯃꯍꯥꯛꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ, ꯄꯥꯝꯖꯕ, ꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯈꯛꯇ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯗ ꯃꯄꯥ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯒꯅꯤ. ꯑꯇꯩ ꯅꯨꯄꯤꯁꯤꯡꯗꯤ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ. ꯋꯥꯐꯝ ꯑꯁꯤ ꯁꯈꯤꯗ ꯍꯥꯏꯔꯝꯂꯒ ꯀꯨꯕꯦꯔ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ. ꯁꯈꯤꯅ ꯁꯥꯎꯔꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯍꯦꯔꯥ, ꯑꯩꯒꯤ ꯅꯤꯡꯕ ꯑꯁꯤꯃꯇꯪ ꯊꯨꯡꯍꯟꯗꯕ ꯌꯥꯗꯦ. ꯑꯩ ꯀꯣꯜ ꯇꯧꯔꯒ ꯌꯨꯝꯁꯤꯗ ꯃꯤꯁ ꯔꯤꯅꯥ ꯑꯁꯤ ꯍꯦꯛꯇ ꯀꯧꯔꯒ ꯐꯥꯕꯣꯏ ꯂꯥꯛꯄꯣꯏ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯜꯂꯒꯦ ꯈꯪꯒꯅꯤꯗꯣ. ꯍꯦꯔꯥ,
ꯑꯩꯕꯨ ꯁꯈꯤ ꯅꯠꯇꯕꯒꯤ ꯇꯥꯏꯞꯇ ꯉꯁꯤꯗꯤ ꯁꯈꯤ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯏꯇꯤꯛ ꯑꯗꯨ ꯌꯨꯝꯁꯤꯗ ꯎꯠꯄ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯁꯈꯤꯅ ꯔꯤꯌꯥꯗ ꯀꯣꯜ ꯇꯧꯔꯒ ꯌꯨꯝ ꯑꯗꯨꯗ ꯔꯤꯌꯥꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯣꯠꯄ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯀꯥꯔꯇꯨꯟ ꯋꯦꯕ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯄꯥꯔꯠ 4 ꯑꯊꯨꯕ ꯃꯇꯝꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯂꯒꯦ꯫ ꯀꯥꯔꯇꯨꯟ ꯋꯦꯕ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯩꯊꯥꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯅꯠꯆꯗꯦ꯫ ꯋꯥꯔꯤ ꯑꯁꯤ LDCꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯏꯊꯤꯜ ꯑꯗꯨꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯁꯃꯥꯖ ꯑꯁꯤꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯃꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯊꯧꯅꯥ ꯍꯥꯞꯂꯤꯕꯅꯤ꯫ ꯊꯦꯡꯛ ꯌꯨ꯫